Kumja lisingani kulhumdoida Manipur da Lalhoubaga mari Leinaba Thoudok Wathok Adukki Matik Hengatlakhi MHA Pawasi Pandam Pawse dagi lawhatchabane Manipur iranga iroinana Kumja lisingani kulhumdoida Awang nongpok lamdamda Lalhoubaga mari Leinaba Thoudok masing haukiba chahisingdagi hengatuna punna Thoudok chaniga nifumdoi thoki haina Ministry of Home Affairs MHA na phongdorokle Ministry of Home Affairs ki report matunginna Awang nongpok ta Lalhoubaga mari Leinaba Thoudok Kumja lisingani kunmathoida chaniga mapan Kumja lisingani kunithoida chaniga ma thokibada Kumja lisingani kulhumdoida masing khangen hengalakuna Lalhoubaga mari Leinaba Thoudok chaniga nifumdoi thokhe Lalhoubaga mari Leinaba Thoudok Wathok hengalakibagi maruoiba maramde Manipur da thokliba kanglupki irang asina ni haina report asina palladuna hengalakliba masing asi awang nongpok lamdamda mamangda leiramba masingdagi khwaidagi heli haire MHA gi report adugi matungin Manipur da Kumja lisingani kulhumdoida Lalhoubaga mari Leinaba irangda misam kuntraga nipan sikhe Kumja lisingani kunithoida misam taret amasung Kumja lisingani kunmathoida misam kulhumdoi sikhibane masigi mathakta Kumja lisingani kulhumdoida Lalhoubaga mari Leinaba irangda Security personnel nipan sikhe chaliba chahi 2024 gi oina ahanba tha ahum phawbagi manungda Lalhoubaga mari Leinaba Thoudok humbudraga taret thokhe irang asiga mari leinana misam mapan sikhi amade miwa yangkai humdoina Lalhouba singna fakibagi record lai report asina makha taraduna hairiba matam asida awang nongpok lamdamda chatkhiba counter insurgency operation da Lalhouba nifu hatkhe Lalhouba chamriga taret na fagat khi aduga khulai chamaga nifu taret phangba ngamkhe Kumja lisingani kulhumdoida awang nongpok state singi tongan ba Lalhouglub singi apunba kadar lising amaga chamnga marfudraga manga laingakta nongmai chamriga yangkai mapan henbaga loinana changjaraktuna mahausagi punsida halakhi haire Meghalaya Mizoram Sikkim amade Tripura da santi oina laiba matamda Manipur da Lalhoubaga mari Leinaba Thoudok chamaga marfutaret Nagaland da kuntraga manga Arunachal Pradesh da taraga mapan amasung Assam da nipan thokhe Ministry of Home Affairs ki record adugi matungin awang nongpok lamdamda law and order gi phibam phagalakpadagi Kumja lisingani kulhumdoida mafam kharadagi Armed Forces Special Power Act AFSPA 1958 lauthokhe Assam gi oina district mari khaknatana atai di AFSPA lauthokre Manipur gi oina district tareta police station taraga mapan na konba mafam singdagi AFSPA lauthokhe Nagaland da district nipan da police station taraga nipan na konba mafam singdagi AFSPA lauthokhe Adubu Arunachal Pradesh ki oina Namsai district ki police station ahumna konba mafam sing amade Tirap Changlang amasung Longding district hanagumna adumak AFSPA lairi haire